ngasidi New Year gi koi basali matam kuina mapan thoktrabagi matungda thani gi matungda thani phajalak-tore aina mapan tholak-trise ngasidi New Year gi mari lainana isa aniga adagi akhoi sida laiminaba isi maga tamo maga pick up tawba sali moiga puna sattoine dam ama yengba sattoine dam mamingdo ai kaukthokre yauraga sarage asigi breakfast ni mayam ai sajari je sao om tawi bature le thong jam hawe am hawe mayam yaure aina haiba location do jaga sigi drisya je simaina tawi wow jaga se yam phajaye hawa nungset ka yam senge hingdau male gate tagi hek changakpaga mayam su irai laina uba phangbigani hairiba aina uchariba yotna saba camel se mayam jaga sigi main oiba sporty labna uriba aina uchariba yellow arrow se sida uriba jaga sini mayam seller si mafam duda mayam ubibra koi lakminaba team ne ada phamibase mayam main gate tagina water sport phaugi lambi se smaina tawe mayam New Year show oibanina ngasidi phajana laknare mayam se khula asman oibase yam nungaye jaga se finally jaga se yaure adu nungsikal liri sitlaga yam phajaye yam inge jaga se manak nakpada maitai masa leiba yauragadi mayam jaga se yengba lakpiyo yam phajaye aise lekang lagi hal lagi taubane do tang kumuroye ma ngang pam hore ngang ani sena hore ai makha satlugi ge ising dang hak tang ai gi ne mi yam lai ngasidi Surpura water sport koi gi manipur gi singa dam nadi yam heli da phajaba si jo phajai jaga jaga gi ne dun sendan lau thoke ada labna uribase mayam masa khangba yengbiyo yaure karage koire wow haningde jaga ati mathak-tagi wana ngainare kapo ta photo kapo okay ma'am asigi New Year gi video se matang aswai da loisinjarage aduga ngai channel asibu video asibu yengba nungai biragadi like share subscribe tawbiramo mathangi video da mu thengnarasi